Kumja English Kungatarukta, Saudi Arabia, the pangthokkadaba under 17 AFC Ancient Club, the saruk yagadaba Indian Nation under 17 football squad team Semida Khalaklaba is Bengal FC Sanrai Bisnupur District Manung Chanba, Kwakta Santong Bazar Lairikyengbam Jasir Khan, Tera Kongsang Bida Leba Kwakta Sagom Sangpam Mushroom Sagai Napirani Musram Sagai Development Committee Nangasi Taramna okkhre Taramna Kwakta Sangom Sambam Musram Sagai Development Committee ke President Sangom Sambam Manirudin Vice President Sangom Sambam Abdul Hamid Jasir Khan ki coach Prosenjit Ghosh amadi India ki ex-player Surjit Bose coach na athaiba mingthulen singona saruk yaki Taramna Kwakta Sangom Sambam Musram Sagai Development Committee na Lairikyengbam Jasir Khan Taramna okkhre loinana lopa lesing tara selgi mana oina piki Panba yabadi Manipur ki Sanrai Mapan Khalaki Madugi Manungda Lairikyengbam Jasir Khan su yarokibani hairi Maha Kwakta Santong Bazar Leba Lairikyengbam Sre Khan Elias Abu Amadi Aruna Begum gi macha ani manungda ani subani loinana Asian Cup da saruk yana ba khalakpa ahanba sanroi ni hairi Kwakta Sangom Sangpam Musram Sagai Development Committee Anwar Alina Phongdokibda Committee asina sagai asige haruk leba naha se nishagi ipaktagi kanaba kana hotnaba amadi awa ana taraba singda amadi mithoi mihelakpa miye singda poning thawatbagi paikhalakpa thabak singi saruk ama oina Jasir bu okpagi thoram se pangthokpani makhatana Jasir ne hena fana thak yongna ongamba oisanu hainasu committee asina taibang semi ba mapuda nijari haiki Jasir Khan Phongdokibada Mahang Nangasi Harok Liba Thak Asi Miyam gi Mating Amadi Thakuzanani Aduga Miyam Naming Chate Haiduna Kalyani Football Academy Oza Singna Mahak Pasu Ninkina Lamjing Nivana Magonda Thak Asi Yongna Hotnamada Ajo Mating Oiki Aduga Mai Pak Pahai Basidasu Isagi Akanba Hotna Jabasu Jangi Haiki Sana Kona Bagilam Dasu Sagaigi Amadi Chilinau ki marakta thoklak pa ngang khakta sem gadabani haibagi pungning thogat gadabani mateng panggadabani haibagi pandami koida leijade Kwakta dagi en oining ba sagai amagi angang sing competitive exam da yaubang amba makok thongba ngang karigumba mapuna brain phana pirakpa sembada thokadaba ngang Kwakta dagi thokla gadi oining ba sagai oisano Kwakta da leiriba sangom limbam musram na matam puna makta Angamba mateng pangjagani haibagi asa dum thamjari makhatana su pangjagani hona ba haibasi yaudagadi yani thabuk khudima oire larik pabu oire amabu oire hona ba yaudagadi kaisu mi onangai leiroi ko aduga akoi Kwakta sigi oina aina haidani mase aimondagi henna haibasu mem leikhi ko mamangda adubu akoi live sidi सुबह खाता है पीता है थोड़ा फोन देखता है सोता है सीधा लोइद्री है भाई लाइफ सीधे सुमाइना सुम सोता है पीता है खाता है सुमाइना सुम चलागा दी लाइफ से लाइफ मखलम द सत खिरोना इदी सानी सादा हंग जाएबा